ꯃꯇꯝꯒꯤ ꯃꯅꯤꯄꯨꯔꯤ ꯋꯥꯔꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝ ꯅꯣꯛꯆꯔꯤ꯫ ꯉꯁꯤ ꯑꯃꯨꯛ ꯂꯧꯕꯤꯔꯁꯤ ꯃꯥꯏ ꯁꯣꯜꯃꯦꯠ 7ꯁꯨꯕ ꯇꯥꯡꯀꯛ꯫ ꯈ꯭ꯋꯥꯏꯗꯒꯤ ꯂꯨꯝꯕ ꯄꯣꯠꯂꯨꯝꯅꯤ ꯅꯨꯡꯁꯤ ꯄꯣꯠꯂꯨꯝ, ꯁꯥꯕꯗꯒꯤ ꯁꯥꯕ ꯃꯩꯁꯥꯅꯤ ꯅꯨꯡꯁꯤ ꯃꯩꯁꯥ, ꯆꯥꯛꯊꯦꯛꯄꯅꯤ ꯏꯁꯥ ꯄꯨꯝꯕ ꯃꯩꯔꯤ ꯃꯁꯤꯡ ꯈꯪꯗꯅ, ꯆꯣꯛꯊꯍꯟꯕꯅꯤ ꯋꯥꯈꯜ ꯍꯛꯆꯥꯡ ꯄꯨꯝꯕꯁꯨ, ꯑꯣꯏꯍꯟꯕꯅꯤ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯋꯥꯈꯜ ꯐꯥꯊꯕ ꯉꯝꯗꯕ ꯑꯉꯥꯎꯕ꯫ ꯂꯟꯆꯦꯟꯕ ꯃꯤꯀꯨꯞ ꯑꯃ ꯐꯥꯎꯕ ꯃꯥ ꯋꯥꯈꯜ ꯄꯣꯊꯥꯕ ꯉꯝꯗ꯭ꯔꯦ꯫ ꯃꯌꯨꯝꯗꯁꯨ ꯆꯪꯗꯦ, ꯃꯥꯒꯤ ꯃꯥꯃꯣꯒꯤ ꯃꯅꯥꯛꯇꯁꯨ ꯂꯥꯛꯇꯦ꯫ ꯃꯃꯥꯟꯅꯕ ꯑꯃꯒꯤ ꯔꯦꯟꯇ ꯃꯥ ꯂꯩꯔꯤ꯫ ꯌꯨꯝꯗꯒꯤ ꯀꯣꯜ ꯂꯥꯛꯂꯕꯁꯨ ꯃꯥ ꯄꯥꯏꯔꯨꯗ꯭ꯔꯦ꯫ ꯁꯥꯒꯔ: ꯂꯟ, ꯅꯪꯕꯨ ꯅꯨꯄꯥ ꯃꯥꯟꯗꯕꯗ ꯇꯧꯅꯨꯃꯤ, ꯅꯨꯄꯤꯕꯨ ꯃꯊꯟꯗꯔꯣ? ꯂꯟꯆꯦꯟꯕꯅ ꯈꯨꯝꯂꯩ: ꯃꯥꯅꯤ, ꯅꯨꯄꯤ ꯃꯊꯟꯗꯅꯤ꯫ ꯑꯩꯒꯤ ꯊꯣꯏꯕꯤꯗꯤ ꯃꯊꯟꯗꯅꯤ, ꯑꯅꯤ ꯁꯨꯗꯦ꯫ ꯚꯥꯏ, ꯈꯔꯁꯨ ꯋꯥꯈꯜ ꯆꯥꯎꯊꯣꯛꯄ ꯇꯝꯃꯨ꯫ ꯄꯨꯟꯁꯤ ꯍꯥꯏꯁꯤꯗꯤ ꯁꯤ ꯉꯥꯛꯇꯅꯤ꯫ ꯑꯋꯥ ꯅꯨꯡꯉꯥꯏ, ꯀꯞꯄ ꯅꯣꯛꯄ, ꯊꯨꯡꯅꯕ ꯀꯥꯏꯅꯕ ꯀꯌꯥ ꯑꯁꯤꯅꯅꯦ ꯄꯨꯟꯁꯤ ꯑꯃ ꯁꯥꯒꯗꯤꯕꯅꯤ꯫ ꯊꯨꯡꯅꯕ ꯈꯛ ꯑꯣꯏꯒꯦ ꯍꯥꯏꯕꯗꯤ ꯌꯥꯔꯣꯏꯌꯦ꯫ ꯚꯥꯏ, ꯑꯩ ꯃꯥꯕꯨ ꯊꯥꯗꯣꯛꯄ ꯁꯨꯛꯉꯝ ꯉꯝꯂꯣꯏꯌꯦ꯫ ꯃꯥꯅ ꯑꯩꯒꯤ ꯄꯨꯟꯁꯤꯅꯤ꯫ ꯃꯥ ꯂꯩꯕꯒꯤ ꯑꯩ ꯍꯤꯡꯕꯅꯤ꯫ ꯑꯩ ꯈꯪꯉꯤ ꯃꯥꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯅꯤ꯫ ꯑꯩꯒꯤ ꯊꯣꯏꯕꯤꯒꯤ ꯊꯃꯣꯏꯗꯤ ꯑꯩꯅ ꯈꯪꯉꯤ꯫ ꯃꯥ ꯍꯧꯖꯤꯛꯁꯨ ꯑꯩꯕꯨ ꯅꯨꯡꯁꯤꯗꯤ ꯈꯪꯉꯤ꯫ ꯅꯨꯡꯁꯤꯕ ꯇꯥꯕꯅꯤ, ꯀꯔꯝꯅꯗꯤ ꯄꯠꯊꯗꯠꯄ ꯉꯝꯒꯅꯤ? ꯑꯗꯨꯕꯨ ꯍꯤꯔꯝ ꯑꯃꯅ ꯅꯠꯇ꯭ꯔꯒ ꯊꯧꯗꯣꯛ ꯑꯃꯅ ꯅꯐꯝꯗꯒꯤ ꯂꯝꯂꯥꯟꯕꯤ ꯑꯣꯏꯈ꯭ꯔꯕ ꯃꯥꯕꯨ ꯀꯥꯎꯊꯣꯛꯄ ꯇꯝꯕ ꯇꯥꯕꯅꯤ꯫ ꯂꯝꯂꯥꯟꯕꯤ ꯑꯣꯏꯗꯦ, ꯑꯣꯏꯁꯨ ꯑꯣꯏꯍꯜꯂꯣꯏ꯫ ꯅꯪ ꯑꯗꯨꯒꯤ ꯋꯥꯍꯩꯗꯣ ꯑꯃꯨꯛ ꯍꯟꯅ ꯄꯟꯒꯅꯨ꯫ ꯃꯥ ꯑꯩꯒꯤ ꯏꯐꯝꯗꯒꯤ ꯂꯥꯞꯅ ꯆꯠꯍꯜꯂꯣꯏꯌꯦ ꯑꯩꯅ꯫ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯁꯦ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯍꯩꯗꯧꯅꯤ꯫ ꯏꯁꯥꯅ ꯏꯁꯥꯕꯨ ꯋꯥꯔꯛꯆꯕ ꯉꯝꯒꯗꯕꯅꯤ꯫ ꯃꯗꯨ ꯉꯝꯃꯛꯇ꯭ꯔꯕꯗꯤ ꯃꯤ ꯑꯗꯣ ꯋꯥꯈꯜ ꯌꯥꯎꯗꯕ ꯑꯣꯏꯔꯦ꯫ ꯃꯥꯒꯤꯗꯃꯛ ꯄꯤꯅꯤꯡꯕ ꯃꯤꯡꯊꯣꯜ ꯐꯪꯁꯅꯨ, ꯑꯩ ꯂꯣꯏꯅ ꯌꯥꯏ꯫ ꯃꯥ ꯈꯛꯇꯅꯤ ꯑꯩꯒꯤ ꯏꯐꯝꯗꯒꯤ ꯂꯥꯞꯊꯣꯛꯄꯗ ꯑꯩꯅ ꯌꯥꯗꯕ꯫ ꯃꯁꯤ ꯅꯠꯇꯕ ꯆꯩꯅꯥ ꯈꯨꯗꯤꯡ ꯃꯥꯒꯤꯗꯃꯛꯇ ꯑꯣꯏꯔꯕꯗꯤ ꯑꯩ ꯈꯥꯡꯒꯅꯤ꯫ ꯚꯥꯏ, ꯒ꯭ꯌꯥꯟ ꯇꯥꯔꯣꯃꯤ ꯅꯪꯕꯣ, ꯑꯁꯨꯝ ꯆꯣꯏꯔꯣ ꯂꯣꯔꯤꯁꯦ ꯀꯔꯤꯒꯤꯅꯣ? ꯂꯟꯆꯦꯟꯕꯅ: ꯄꯩꯁꯥ ꯈꯔ ꯄꯤꯌꯣ꯫ ꯁꯥꯒꯔꯁꯨ ꯈꯨꯝꯂꯛꯏ: ꯀꯩꯗꯧꯅꯕ? ꯀꯌꯥꯅꯣ? ꯑꯔꯩꯕ ꯍꯦꯛꯇ ꯌꯥꯏ꯫ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣꯕ? ꯊꯕꯛꯅꯤ꯫ ꯅꯪꯒꯤ ꯒꯥꯔꯤ ꯑꯆꯧꯕꯒꯤ ꯁꯣꯗꯣ ꯑꯩꯉꯣꯟꯗ ꯑꯝꯇ ꯄꯤꯔꯛꯑꯣ꯫ ꯂꯟꯆꯦꯟꯕ, ꯀꯩꯅꯣ ꯅꯪꯅ ꯈꯜꯂꯤꯕꯁꯦ? ꯃꯗꯨ ꯌꯥꯔꯣꯏꯌꯦ꯫ ꯑꯩ ꯅꯪꯉꯣꯟꯗ ꯁꯣ ꯁꯤꯟꯅꯕ ꯉꯝꯂꯣꯏ꯫ ꯄ꯭ꯂꯤꯖ ꯚꯥꯏ, ꯑꯩꯒꯤ ꯔꯤꯀ꯭ꯋꯦꯁꯇꯤ ꯃꯇꯪꯗꯤ ꯅꯪꯒꯤ ꯃꯔꯨꯞꯅꯤ ꯈꯟꯅ ꯑꯃꯨꯛꯇꯗꯤ ꯌꯥꯕꯤꯌꯨ꯫ ꯂꯟꯆꯦꯟꯕ, ꯑꯝꯇ ꯇꯞꯊꯈꯣꯁꯦ, ꯋꯥꯔꯤ ꯐꯖꯅ ꯒ꯭ꯌꯥꯟ ꯇꯥꯅ ꯁꯥꯈꯤꯁꯦ꯫ ꯚꯥꯏ, ꯑꯩ ꯄꯥꯈꯠꯂꯦ꯫ ꯃꯥ ꯂꯨꯍꯣꯡꯈꯤꯅꯤ꯫ ꯑꯩ ꯌꯥꯝꯅ ꯄꯥꯈꯠꯂꯦ꯫ ꯀꯔꯤꯒꯨꯝꯕ ꯃꯥꯅ ꯂꯨꯍꯣꯡꯈꯤꯕ ꯊꯣꯛꯂꯕꯗꯤ ꯑꯩ ꯍꯤꯡꯗꯨꯅ ꯂꯩꯔꯣꯏꯌꯦ꯫ ꯑꯩ ꯍꯤꯡꯂꯣꯏꯌꯦ꯫ ꯚꯥꯏ, ꯈꯤꯇꯁꯨ ꯄꯨꯛꯅꯤꯡ ꯐꯥꯖꯤꯟꯕ ꯇꯝꯁꯦ꯫ ꯑꯩꯁꯨ ꯐꯥꯎꯏ ꯅꯪꯒꯤ ꯆꯩꯅꯥꯗꯣ꯫ ꯅꯪꯅ ꯋꯥꯕꯁꯤ ꯎꯔꯒ ꯑꯩꯁꯨ ꯅꯨꯡꯉꯥꯏꯔꯝꯒꯅꯤ ꯈꯟꯕ꯭ꯔꯣ? ꯂꯟꯆꯦꯟꯕ ꯃꯇꯥꯎꯕꯨ ꯆꯦꯠꯅ ꯀꯣꯜꯂꯒ ꯃꯈꯣꯜ ꯊꯣꯛꯅ ꯀꯞꯂꯛꯂꯦ: ꯚꯥꯏ, ꯑꯩ ꯊꯣꯏꯕꯤꯒ ꯀꯥꯏꯅꯕ ꯉꯝꯂꯣꯏꯌꯦ꯫ ꯑꯩ ꯌꯥꯝꯅ ꯋꯥꯏꯌꯦ꯫ ꯑꯩ ꯈꯥꯡꯕ ꯉꯝꯗꯤꯌꯦ꯫ ꯑꯩ ꯇꯁꯦꯡꯅ ꯋꯥꯏꯌꯦ꯫ ꯃꯥꯕꯨ ꯏꯐꯝꯗ ꯁꯤꯟꯅꯕꯤꯌꯨ꯫ ꯃꯥ ꯌꯥꯎꯗꯅ ꯑꯩ ꯇꯥꯏꯕꯪꯁꯤꯗ ꯃꯤꯀꯨꯞ ꯑꯃ ꯐꯥꯎꯕ ꯂꯩꯕ ꯉꯝꯂꯣꯏꯌꯦ꯫ ꯑꯩ ꯃꯥꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯌꯦ꯫ ꯁꯥꯒꯔꯁꯨ ꯃꯄꯤ ꯇꯥꯈꯤꯕ ꯈꯪꯍꯧꯗꯦ ꯂꯟꯆꯦꯟꯕꯒꯤ ꯃꯇꯧ ꯑꯗꯨꯗ꯫ ꯏꯇꯥꯎ, ꯐꯔꯦꯁꯦ, ꯅꯪ ꯒꯥꯔꯤ ꯑꯁꯤ ꯄꯨꯔꯒꯅꯦ ꯀꯥꯏꯗ ꯆꯠꯀꯦ ꯍꯥꯏꯕꯅꯣ? ꯁꯦꯡꯅ ꯍꯥꯏꯌꯨꯀꯣ, ꯑꯩꯁꯨ ꯅꯪꯅ ꯍꯥꯏꯕ ꯌꯥꯅꯤꯌꯦ꯫ ꯑꯩ ꯊꯣꯏꯕꯤꯕꯨ ꯄꯨꯗꯨꯅ ꯃꯐꯝ ꯑꯃꯗ ꯂꯣꯠꯈ꯭ꯔꯒꯦ, ꯃꯇꯝ ꯈꯔꯗꯤ ꯃꯣꯏꯅ ꯊꯤꯕ ꯐꯪꯗꯅꯕ꯫ ꯃꯁꯤꯃꯇꯪꯗꯤ ꯅꯪꯅ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ꯫ ꯐꯔꯦ, ꯑꯩꯒ ꯆꯠꯂꯁꯦ꯫ ꯅꯇꯥꯎ ꯂꯩꯔꯤꯁꯤꯗꯤ, ꯅꯪꯒꯤ ꯑꯋꯥꯕꯗꯣ ꯑꯩ ꯌꯦꯡꯕ ꯉꯝꯅꯤ ꯈꯟꯕ꯭ꯔꯣ? ꯂꯩꯐꯝꯁꯨ ꯀꯅꯥꯝꯇꯅ ꯈꯪꯂꯣꯏꯗꯕ, ꯃꯣꯏꯅ ꯊꯤꯕ ꯐꯪꯂꯣꯏꯗꯕ ꯃꯐꯝ ꯑꯃ ꯑꯩꯅ ꯁꯤꯟꯒꯅꯤ꯫ ꯅꯪ ꯊꯣꯏꯕꯤꯕꯨ ꯄꯨꯊꯣꯛꯂꯛꯄ ꯉꯝꯒꯗ꯭ꯔꯥ? ꯉꯝꯒꯅꯤ, ꯑꯩ ꯉꯝꯒꯅꯤꯌꯦ꯫ ꯌꯥꯔꯛꯇ꯭ꯔꯕꯗꯤ? ꯚꯥꯏ, ꯃꯗꯨ ꯑꯩꯒꯤ ꯗꯥꯏꯇ ꯑꯣꯏꯒꯦ꯫ ꯐꯔꯦ, ꯆꯠꯁꯦ꯫ ꯅꯨꯄꯥ ꯑꯅꯤ ꯑꯗꯨ ꯒꯥꯔꯤ ꯑꯆꯧꯕ ꯑꯗꯨꯗ ꯈꯨꯟ ꯇꯝꯅ ꯊꯧꯔꯛꯏ꯫ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯂꯦꯝꯕꯤ ꯃꯃꯥ ꯃꯆꯥ ꯑꯗꯨ ꯅꯨꯡꯗꯥꯡ ꯑꯗꯨ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯊꯣꯏꯕꯤꯒꯤ ꯀꯩꯅꯣꯝꯇꯗꯤ ꯄꯤꯅꯤꯡꯉꯤ꯫ ꯀꯔꯤ ꯑꯣꯏꯅ ꯄꯤꯁꯤ ꯍꯥꯏꯕꯅꯣ? ꯆꯅꯨ: ꯑꯗꯨꯅꯤ ꯏꯃꯥ, ꯑꯩꯅ ꯈꯜꯂꯤꯁꯤꯁꯨ
ꯄꯩꯁꯥ ꯃꯌꯥꯝ ꯑꯃ ꯂꯩꯔꯕꯗꯤ ꯁꯅꯥ ꯃꯆꯥ ꯑꯃꯇꯪ ꯁꯥꯕꯤꯕ ꯌꯥꯕꯅꯤ. ꯍꯣꯏꯅꯦ, ꯀꯝꯗꯧꯅꯤ ꯁꯤꯗꯤ? ꯃꯁꯛ ꯊꯣꯛꯄ ꯑꯃꯗꯤ ꯇꯔꯨ ꯇꯔꯨ ꯄꯤꯅꯤꯡꯉꯦ. ꯅꯨꯡꯁꯤꯅꯦꯍꯦ ꯏꯆꯥ ꯊꯣꯏꯕꯤ ꯑꯁꯦ. ꯑꯋꯥꯕ ꯀꯌꯥ ꯅꯪꯖꯔꯛꯂꯕꯤ ꯏꯆꯥꯅꯤꯅꯦ. ꯑꯩꯈꯣꯏꯅ ꯂꯩꯗꯅ ꯃꯇꯦꯡ ꯑꯗꯨ ꯄꯥꯡꯂꯕꯁꯨ ꯉꯝꯗꯦ. ꯑꯣꯟꯊꯣꯛꯅ ꯃꯔꯥꯏꯕꯛ ꯊꯤꯈ꯭ꯔꯕꯅꯤ. ꯏꯁꯣꯔꯅ ꯃꯥꯒꯤ ꯑꯋꯥꯕ ꯎꯕꯤꯔꯦ ꯏꯃꯥ. ꯁꯤꯗꯒꯤꯗꯤ ꯕꯣꯁꯀꯤ ꯅꯨꯄꯤ ꯑꯣꯏꯔꯗꯣꯏꯅꯤ. ꯆꯥꯅꯤꯡꯕꯗ ꯆꯥ, ꯁꯦꯠꯅꯤꯡꯕꯗ ꯁꯦꯠ, ꯊꯣꯛꯎ ꯍꯥꯏꯕꯗ ꯊꯣꯛꯂꯗꯣꯏꯅꯤ. ꯑꯉꯥꯎꯕꯤꯁꯤꯗꯤ. ꯑꯁꯦꯡꯕꯩꯅꯤ ꯏꯃꯥ. ꯃꯕꯣꯛ ꯁꯩꯇꯃꯥꯒꯤ ꯃꯃꯥꯡꯗꯅꯦ ꯑꯩꯗꯤ ꯑꯣꯈꯥꯛ ꯄꯦꯜꯂꯤꯕꯅꯤ. ꯃꯁꯛꯇꯣ ꯁꯨꯡꯅꯨꯡ ꯍꯦꯛ ꯅꯨꯡꯁꯤꯗꯦ. ꯈꯣꯟꯗꯥꯅ ꯃꯔꯣꯟ ꯑꯃ ꯌꯥꯛꯂꯤꯕ. ꯑꯗꯣ ꯂꯟꯆꯦꯟꯕꯒꯤ ꯈꯜꯂꯒꯗꯤ ꯇꯁꯦꯡꯅ ꯅꯨꯡꯉꯥꯏꯇꯦ. ꯏꯆꯦꯗꯣ ꯈꯔꯗꯤ ꯃꯌꯥꯏ ꯀꯜꯂꯤ. ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯥ ꯑꯗꯨꯗꯤ ꯃꯥꯒꯤ ꯃꯆꯥꯅꯤ ꯍꯥꯏꯕꯗ ꯄꯛꯄ ꯋꯥꯠꯂꯤ. ꯇꯥꯗ ꯗꯦꯕꯥꯟ ꯂꯧꯏ. ꯄꯨꯛꯆꯦꯜ ꯐꯖꯩ. ꯊꯣꯏꯕꯤꯒ ꯄꯤꯛꯂꯤꯉꯩꯗꯒꯤ ꯅꯨꯡꯁꯤꯅꯖꯔꯛꯄꯅꯤ. ꯍꯦꯛ ꯊꯨꯡꯅꯗꯦꯗ. ꯏꯃꯥ, ꯂꯥꯏꯁꯦ ꯐꯠꯇꯦꯀꯣ. ꯆꯅꯨ ꯃꯄꯤ ꯇꯞꯅ ꯇꯥꯔꯛꯏ. ꯍꯩꯃꯥ, ꯅꯪꯅ ꯀꯩꯒꯤ ꯀꯞꯂꯤꯕ? ꯊꯣꯏꯕꯤꯁꯨ ꯀꯞꯄꯦ, ꯂꯟꯆꯦꯟꯕꯁꯨ ꯀꯞꯄꯦ. ꯑꯩ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ. ꯃꯁꯤꯅꯤꯅꯦ ꯂꯥꯏꯕꯛꯅ ꯑꯃ, ꯋꯥꯈꯜꯅ ꯑꯃ ꯍꯥꯏꯔꯤꯕꯁꯦ. ꯂꯥꯏꯕꯛ ꯃꯥꯒꯤ ꯅꯣꯡꯗꯝꯈꯣꯜꯗꯤ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯅ ꯀꯔꯝꯅ ꯀꯛꯊꯠꯀꯅꯤ? ꯃꯥꯒꯤ ꯂꯥꯏꯕꯛꯇ ꯇꯝꯂꯝꯈ꯭ꯔꯕ ꯈꯨꯗꯣꯜꯅꯤ. ꯄꯥꯝꯗ꯭ꯔꯦ ꯍꯣꯡꯗꯣꯛꯀꯦ ꯌꯥꯔꯣꯏ. ꯄꯥꯝꯂꯦ ꯂꯧꯁꯤꯟꯒꯦ ꯌꯥꯔꯣꯏ. ꯄꯨꯝꯅꯃꯛꯁꯦ ꯃꯤ ꯑꯣꯏꯅ ꯍꯤꯡꯂꯕꯗꯤ ꯊꯦꯡꯅꯕ ꯇꯥꯕꯅꯤ. ꯏꯃꯥ, ꯃꯈꯣꯏ ꯑꯅꯤꯃꯛ ꯂꯣꯏꯅ ꯋꯥꯔꯝꯒꯅꯤꯀꯣ. ꯏꯍꯦ, ꯌꯥꯔꯦꯁꯦ. ꯆꯥꯛ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯣ. ꯀꯞꯇꯅ ꯑꯃꯨꯛ ꯂꯩꯔꯅꯨ. ꯍꯣꯏ ꯏꯃꯥ. ꯉꯁꯤꯗꯤ ꯅꯨꯡꯗꯥꯡ ꯑꯗꯨ ꯅꯨꯄꯥ ꯑꯍꯨꯝꯗꯨ ꯆꯩꯔꯥꯎꯔꯤ. ꯔꯨꯝ ꯑꯆꯧꯕ ꯑꯍꯥꯡꯕ ꯑꯗꯨꯗ ꯊꯛꯄ ꯌꯥꯕ ꯊꯛꯂꯤ, ꯉꯥꯎꯕ ꯌꯥꯕ ꯉꯥꯎꯔꯤ. ꯃꯣꯆꯥ: ꯖꯒꯣꯏ ꯁꯥꯅꯤꯡꯗ꯭ꯔꯣ? ꯍꯥ, ꯁꯨꯃꯥꯏꯅ ꯇꯥꯗꯤꯡꯒ ꯇꯧꯗꯅ. ꯊꯧꯉꯝꯁꯨ ꯑꯃꯨꯛ: ꯑꯦ, ꯑꯩ ꯄꯩꯁꯥ ꯊꯥꯒꯦ. ꯑꯩ ꯄꯩꯁꯥ ꯊꯥꯔꯛꯀꯦ. ꯁꯥꯔꯛꯑꯣ. ꯃꯣꯆꯥ ꯍꯥꯏꯔꯤ ꯍꯧꯒꯠꯇꯨꯅ ꯖꯒꯣꯏ ꯁꯥꯔꯤ. ꯑꯔꯅꯕ ꯃꯣꯆꯥꯗ ꯌꯦꯡꯂꯒ ꯅꯣꯛꯐꯦꯠꯁꯨ ꯇꯧꯔꯛꯏ. ꯌꯥꯝꯅ ꯇꯥꯡꯕ ꯃꯤꯅꯣꯛꯅꯤ. ꯇꯞꯅ ꯃꯄꯤ ꯈꯖꯤꯛ ꯁꯤꯟꯊꯔꯛꯏ. ꯃꯃꯥꯟꯅꯕ ꯑꯅꯤ ꯑꯗꯨ ꯉꯥꯎꯔꯝꯕ ꯅꯤꯁꯥꯒ ꯈꯪꯍꯟꯍꯜꯂꯤ. ꯑꯔꯅꯥꯞꯀꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ. ꯃꯣꯆꯥꯅ: ꯉꯥꯎꯕꯒ ꯈꯪꯍꯟꯍꯜꯂꯤꯌꯦ ꯅꯨꯄꯥ. ꯊꯧꯉꯝꯁꯨ ꯑꯃꯨꯛ: ꯀꯩꯗꯧꯔꯒꯦ ꯍꯥꯏꯔꯒꯦ? ꯅꯍꯥꯟꯈꯩ ꯑꯃꯨꯛ ꯎꯗ꯭ꯔꯤꯕ ꯃꯑꯣꯡ ꯑꯃ ꯎꯠꯂꯤꯅ. ꯑꯔꯅ: ꯄꯨꯟꯁꯤꯁꯦ ꯌꯥꯝꯅ ꯅꯨꯡꯁꯤꯔꯝꯃꯤ. ꯃꯣꯆꯥꯒ ꯊꯧꯉꯝꯒꯅ: ꯀꯩꯕꯣ? ꯎꯅꯔꯔꯦ, ꯊꯦꯡꯅꯔꯔꯦ, ꯎꯅꯔꯔꯦ ꯃꯐꯝꯁꯤꯗ, ꯃꯤꯑꯣꯏꯕꯒꯤ ꯃꯤꯡꯗ ꯉꯁꯤ ꯀꯌꯥ ꯑꯃꯁꯨ ꯅꯣꯛꯃꯤꯟꯅꯔꯦ, ꯀꯌꯥ ꯑꯃꯁꯨ ꯀꯞꯃꯤꯟꯅꯔꯦ, ꯅꯣꯛꯃꯤꯟꯅꯔꯦ, ꯀꯞꯃꯤꯟꯅꯔꯦ, ꯊꯦꯡꯅꯔꯔꯦ ꯃꯐꯝꯁꯤꯗ. ꯏꯁꯩ ꯑꯗꯨ ꯁꯛꯅ ꯁꯛꯅ ꯃꯄꯤ ꯑꯗꯨ ꯇꯞꯅ ꯁꯤꯟꯊꯔꯤ. ꯍꯥꯏꯅꯩ, ꯉꯥꯎꯔꯛꯂꯕ ꯃꯇꯝ ꯅꯤꯁꯥꯒꯤ ꯃꯌꯥꯏꯅ ꯀꯜꯂꯛꯂꯕꯗ ꯊꯃꯣꯏꯗ ꯑꯔꯣꯠꯄ ꯀꯌꯥ ꯃꯄꯥꯜ ꯊꯣꯛꯂꯛꯏ ꯍꯥꯏꯕꯗꯨ. ꯅꯨꯄꯥ ꯑꯅꯤꯗꯨ ꯅꯤꯁꯥꯒ ꯈꯪꯍꯟꯍꯜꯂꯤ. ꯃꯌꯥ ꯀꯥꯅ ꯉꯛꯅ ꯌꯦꯡꯉꯤ. ꯑꯔꯅꯥꯞꯅ: ꯉꯁꯤꯒꯤ ꯏꯁꯩ ꯑꯁꯦ ꯃꯒꯨꯟ ꯌꯥꯝꯅ ꯂꯩꯕꯅꯤ. ꯃꯥꯒꯤ ꯇꯁꯦꯡꯂꯕ ꯃꯒꯨꯟ ꯅꯣꯡꯃꯗꯤ ꯁꯥꯐꯣꯡꯂꯛꯈꯤꯅꯤ. ꯃꯄꯤꯁꯨ ꯇꯥꯔꯤ ꯂꯦꯞꯄ ナꯏꯗ. ꯑꯗꯨꯕꯨ ꯋꯥꯍꯩ ꯑꯗꯨꯗꯒꯤ ꯃꯈꯥꯗꯤ ꯇꯥꯔꯛꯇꯅ ꯇꯞꯅ ꯃꯃꯤꯠ ꯎꯏꯁꯤꯟꯈꯤ. ꯁꯣꯝꯗꯁꯨ ꯅꯨꯄꯥ ꯑꯅꯤ ꯑꯗꯨ ꯊꯣꯏꯕꯤꯒꯤ ꯊꯣꯡꯒꯥꯜꯗ ꯈꯥꯝꯂꯔꯤ. ꯂꯟꯆꯦꯟꯕ ꯇꯞꯅ ꯀꯨꯝꯊꯗꯨꯅ ꯃꯥꯡꯒꯣꯜ ꯃꯆꯤ ꯑꯗꯨꯗ ꯂꯨꯝꯂꯤ. ꯑꯇꯣꯟ ꯑꯃꯗꯤ ꯖꯤꯇꯦꯟ ꯆꯥꯛꯈꯨꯝꯗ ꯆꯪꯈꯤꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯌꯦꯡꯂꯒ ꯊꯣꯏꯕꯤꯒꯤ ꯔꯨꯝꯗ ꯆꯪꯁꯤꯜꯂꯤ. ꯊꯣꯏꯕꯤ ꯏꯈꯪ ꯈꯪꯅ ꯂꯥꯎꯒꯦ ꯇꯧꯏ. ꯑꯗꯨꯕꯨ ꯂꯟꯆꯦꯟꯕ ꯔꯨꯃꯥꯜ ꯑꯃꯅ ꯊꯣꯏꯕꯤꯒꯤ ꯃꯆꯤꯟꯗ ꯊꯝꯈꯤ. ꯊꯣꯏꯕꯤ ꯃꯤꯀꯨꯞ ꯑꯗꯨꯗ ꯒ꯭ꯌꯥꯟ ꯃꯥꯡꯅ ꯍꯥꯏꯊꯔꯛꯏ. ꯊꯣꯏꯕꯤꯕꯨ ꯊꯥꯡꯒꯠꯇꯨꯅ ꯊꯣꯛꯀꯦ ꯇꯧꯔꯛꯄ ꯇꯟꯖꯥꯗꯅꯤ ꯑꯇꯣꯟꯅ ꯃꯆꯦꯕꯨ ꯀꯧꯗꯨꯅ ꯆꯪꯂꯛꯄ. ꯑꯇꯣꯟ ꯊꯨꯅ ꯆꯦꯟꯁꯤꯜꯂꯤ. ꯖꯤꯇꯦꯟꯁꯨ ꯑꯇꯣꯟꯅ ꯂꯥꯎꯔꯛꯄ ꯈꯣꯟꯖꯦꯜ ꯑꯗꯨꯗ ꯀꯩꯗꯧꯔꯕꯅꯣ ꯈꯟꯅ ꯆꯦꯟꯁꯤꯜꯂꯛꯏ.
ꯑꯗꯨꯕꯨ ꯔꯨꯝ ꯑꯗꯨꯗ ꯑꯣꯏꯔꯝꯂꯤꯕ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯖꯤꯇꯦꯟ ꯑꯁꯥꯎꯕꯅ ꯐꯥꯊꯕ ꯉꯝꯗ꯭ꯔꯤ꯫ ꯖꯤꯇꯦꯟ ꯆꯪꯁꯤꯜꯂꯛꯇꯨꯅ ꯂꯟꯆꯦꯟꯕꯗ ꯈꯨꯄꯥꯛꯅ ꯊꯥꯏ꯫ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯇꯥꯔꯤꯕ ꯊꯣꯏꯕꯤꯕꯨ ꯄꯝꯈꯠꯇꯨꯅ ꯈꯣꯡꯐꯝ ꯂꯦꯡꯗꯅ ꯂꯦꯞꯂꯤ ꯂꯟꯆꯦꯟꯕ꯫ ꯖꯤꯇꯦꯟꯅ ꯁꯥꯎꯅ ꯈꯨꯄꯥꯛꯅ ꯊꯥꯏ, ꯑꯗꯨꯕꯨ ꯃꯥ ꯃꯆꯤ ꯂꯦꯡꯗꯦ꯫ ꯖꯤꯇꯦꯟ: ꯑꯩ ꯂꯩꯅ ꯂꯩꯅ ꯑꯗꯨꯛ ꯌꯥꯝꯅ ꯎꯁꯤꯠꯇꯕ ꯏꯆꯥꯅꯨꯄꯤꯗꯣ ꯊꯝꯃꯨ, ꯅꯪ ꯉꯁꯤ ꯅꯨꯃꯤꯠ ꯁꯨꯔꯕꯅꯤ꯫ ꯂꯟꯆꯦꯟꯕ ꯑꯅꯝ ꯀꯜꯂꯤ, ꯊꯥꯗꯣꯛꯇꯦ, ꯍꯦꯟꯅ ꯆꯦꯠꯅ ꯀꯣꯟꯁꯤꯜꯂꯤ ꯃꯥꯅ ꯄꯝꯂꯤꯕ ꯊꯣꯏꯕꯤꯕꯨ꯫ ꯖꯤꯇꯦꯟ ꯑꯁꯥꯎꯕꯅ ꯍꯦꯟꯃꯟꯈꯤꯕꯅ ꯊꯣꯏꯕꯤꯕꯨ ꯆꯤꯡꯊꯣꯛꯅꯕ ꯍꯣꯠꯅꯩ, ꯑꯗꯨꯕꯨ ꯉꯝꯗꯦ꯫ ꯂꯟꯆꯦꯟꯕ ꯖꯤꯇꯦꯟ ꯑꯃꯗꯤ ꯑꯇꯣꯟꯕꯨ ꯏꯟꯊꯣꯛꯇꯨꯅ ꯆꯠꯄ ꯍꯧꯏ꯫ ꯖꯤꯇꯦꯟꯅ: ꯂꯩꯀꯥꯏ ꯂꯩꯀꯥꯏ, ꯃꯤ ꯐꯥꯔꯦ, ꯏꯆꯥꯅꯨꯄꯤ ꯐꯥꯔꯦ꯫ ꯀꯔꯤꯁꯨ ꯅꯥꯆꯨꯡꯗ ꯊꯥꯡꯂꯛꯏ ꯈꯣꯡꯀꯥꯞ ꯅꯥꯏꯅ꯫ ꯖꯤꯇꯦꯟ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯃꯅꯥꯛꯇ ꯇꯥꯔꯝꯕ ꯆꯩ ꯑꯃꯅ ꯂꯟꯆꯦꯟꯕꯕꯨ ꯀꯜꯂꯛꯏ꯫ ꯆꯩꯅꯥ ꯐꯥꯎꯗꯕ꯭ꯔꯥ? ꯊꯃꯣꯏ ꯃꯥꯅ ꯆꯩꯅꯥ ꯍꯦꯟꯃꯟꯈꯤꯕꯅ ꯃꯄꯥꯜꯊꯣꯡꯒꯤ ꯆꯩꯅꯥ ꯑꯀꯤꯕ ꯂꯩꯈꯤꯗꯕꯅꯤ꯫ ꯍꯟꯕ ꯂꯩꯇꯦ ꯂꯟꯆꯦꯟꯕ, ꯃꯈꯨꯠ ꯈꯨꯅꯤꯡꯗꯒꯤ ꯏꯅ ꯇꯞ ꯇꯞ ꯂꯩꯃꯥꯏꯗ ꯇꯥꯔꯤꯕ ꯑꯗꯨ ꯃꯥ ꯅꯥꯆꯨꯡꯈꯤꯗ꯭ꯔꯦ꯫ ꯖꯤꯇꯦꯟ ꯂꯟꯆꯦꯟꯕꯒꯤ ꯃꯃꯥꯡꯗ ꯊꯠꯆꯤꯟꯗꯨꯅ ꯂꯦꯞꯄꯤ꯫ ꯑꯗꯨꯛ ꯅꯅꯥ ꯀꯟꯕ ꯑꯩꯒꯤ ꯏꯆꯥꯕꯨ ꯀꯔꯤꯁꯨ ꯂꯩꯇꯅ ꯈꯟꯕ ꯅꯪꯗꯤ ꯃꯄꯥ ꯑꯩꯅ ꯂꯦꯝꯅ ꯀꯞꯊꯥꯔꯣꯏ꯫ ꯖꯤꯇꯦꯟ ꯁꯥꯎꯅ ꯏꯃꯨꯡꯗ ꯆꯪꯂꯛꯇꯨꯅ ꯊꯥꯡ ꯑꯃ ꯄꯨꯊꯣꯔꯛꯏ꯫ ꯑꯇꯣꯟ ꯃꯄꯥꯕꯨ ꯈꯥꯝꯅꯕ ꯍꯣꯠꯅꯩ, ꯑꯗꯨꯕꯨ ꯉꯝꯗ꯭ꯔꯦ꯫ ꯁꯥꯒꯔꯁꯨ ꯆꯦꯟꯁꯤꯜꯂꯛꯏ ꯇꯧꯅꯔꯤꯕ ꯃꯑꯣꯡ ꯑꯗꯨꯗ꯫ ꯀꯀꯥ, ꯑꯗꯨꯗꯗꯤ ꯇꯧꯕꯤꯒꯅꯨ, ꯑꯩ ꯐꯖꯅ ꯊꯦꯝꯒꯦ, ꯃꯥ ꯌꯥꯒꯅꯤꯌꯦ, ꯑꯩ ꯌꯥꯍꯟꯒꯦ꯫ ꯖꯤꯇꯦꯟ ꯁꯥꯒꯔꯕꯨ ꯏꯟꯊꯣꯛꯈꯤ, ꯂꯟꯆꯦꯟꯕꯗ ꯊꯤꯟꯒꯦ ꯇꯧꯏ꯫ ꯑꯗꯨꯕꯨ ꯂꯟꯆꯦꯟꯕ ꯃꯄꯤꯗꯤ ꯇꯥꯔꯤ, ꯑꯗꯨꯕꯨ ꯈꯣꯡꯐꯝꯗꯤ ꯍꯣꯡꯗꯦ꯫ ꯖꯤꯇꯦꯟ ꯂꯟꯆꯦꯟꯕꯗ ꯃꯨꯟꯅ ꯌꯦꯡꯉꯤ, ꯃꯈꯨꯠꯇ ꯄꯥꯏꯔꯝꯕ ꯊꯥꯡ ꯂꯩꯃꯥꯏꯗ ꯊꯥꯗꯈꯤ꯫ ꯇꯞꯅ ꯂꯟꯆꯦꯟꯕꯕꯨ ꯀꯣꯟꯁꯤꯟꯕꯤꯔꯛꯏ꯫ ꯏꯄꯜꯒꯤ ꯂꯟꯆꯦꯟꯕ, ꯏꯆꯥꯒꯤ ꯃꯇꯧ ꯑꯁꯦ ꯏꯄꯜ ꯌꯦꯡꯕ ꯉꯝꯗ꯭ꯔꯦꯅꯦꯍꯦ꯫ ꯏꯄꯜꯒꯤ ꯊꯃꯣꯏꯕꯨ ꯅꯪꯒꯤ ꯑꯃꯛꯄ ꯌꯥꯎꯗ꯭ꯔꯕ ꯅꯨꯡꯁꯤꯕꯅ ꯖꯣꯏ ꯇꯧꯈ꯭ꯔꯦ꯫ ꯏꯆꯥꯒꯤꯗꯤ ꯅꯪꯅ ꯃꯇꯤꯛ ꯆꯥꯏ꯫ ꯆꯠꯂꯣ, ꯏꯆꯥꯕꯨ ꯄꯨꯔꯣ, ꯂꯥꯛꯀꯗꯕ ꯈꯨꯗꯤꯡꯃꯛ ꯏꯄꯜꯅ ꯊꯦꯡꯅꯒꯅꯤ꯫ ꯄꯨꯔꯣ, ꯀꯨꯏꯅ ꯂꯩꯔꯅꯨ, ꯆꯠꯂꯣ꯫ ꯏꯆꯥꯕꯨ ꯄꯨꯟꯁꯤ ꯆꯨꯞꯄ ꯁꯦꯟꯅꯕ ꯉꯝꯕ ꯑꯣꯏꯖꯧꯀꯣ꯫ ꯅꯐꯝꯗ ꯁꯤꯟꯅꯔꯕꯅꯤ, ꯅꯪꯒꯤ ꯊꯧꯗꯥꯡ ꯑꯣꯏꯔꯕꯅꯤ, ꯃꯇꯝ ꯆꯨꯞꯄꯗ ꯃꯥꯡꯒꯣꯜ ꯑꯣꯏꯌꯨꯀꯣ꯫ ꯒ꯭ꯌꯥꯟ ꯃꯥꯡꯂꯕꯤ ꯊꯣꯏꯕꯤꯕꯨ ꯃꯃꯤꯠ ꯀꯨꯞꯇꯅ ꯌꯦꯡꯖꯩ꯫ ꯖꯤꯇꯦꯟꯒꯤ ꯌꯥꯊꯪ ꯐꯪꯂꯕ ꯂꯟꯆꯦꯟꯕ ꯊꯧꯅꯥ ꯀꯌꯥꯅ ꯌꯣꯝꯁꯤꯜꯂꯛꯂꯤ꯫ ꯃꯥꯒꯤ ꯃꯊꯥꯗ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯂꯤꯕꯤ ꯊꯣꯏꯕꯤꯗ ꯃꯄꯤ ꯁꯤꯡꯊꯥꯅ ꯌꯦꯡꯂꯤ, ꯇꯞꯅ ꯅꯨꯡꯁꯤꯅ ꯆꯨꯞꯄꯤ꯫ ꯀꯅꯥꯅꯁꯨ ꯑꯩꯒꯤ ꯏꯐꯝꯗꯒꯤ ꯅꯪꯕꯨ ꯃꯨꯟꯗꯨꯅ ꯈꯛꯄꯨꯍꯜꯂꯣꯏꯌꯦ꯫ ꯅꯪꯗꯤ ꯑꯩꯒꯤꯅꯦ, ꯑꯩ ꯈꯛꯀꯤ꯫ ꯑꯩ ꯀꯌꯥꯝ ꯋꯥꯏ ꯅꯪ ꯈꯪꯕ꯭ꯔꯥ? ꯅꯪꯁꯨ ꯋꯥꯔꯝꯒꯅꯤ, ꯑꯩ ꯈꯪꯉꯤ꯫ ꯅꯪꯅ ꯑꯣꯏꯗꯕ ꯉꯥꯡꯂꯕꯁꯨ ꯑꯩꯗꯤ ꯑꯗꯨꯝ ꯈꯪꯉꯤ ꯀꯣꯅꯦ, ꯈꯪꯉꯤꯀꯣ? ꯆꯦꯠꯅ ꯀꯣꯟꯁꯤꯜꯂꯤ, ꯊꯥꯗꯣꯛꯂꯔꯣꯏ ꯃꯇꯥꯒꯨꯝ꯫ ꯀꯅꯥ ꯎꯔꯣꯏꯗꯕ ꯃꯐꯝ ꯑꯃꯗ ꯅꯪꯕꯨ ꯂꯣꯠꯇꯨꯅ ꯊꯝꯒꯅꯤ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ꯫ ꯃꯆꯦꯕꯨ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯕꯗ ꯑꯇꯣꯟ ꯄꯥꯈꯠꯅ ꯃꯄꯥꯗ ꯍꯥꯏꯔꯛꯏ꯫ ꯕꯕꯥ, ꯏꯆꯦꯗꯣ ꯀꯝꯗꯧꯅꯤ? ꯍꯌꯦꯡ ꯑꯃꯨꯛ ꯑꯁꯣꯝꯒꯤ ꯑꯍꯜꯁꯤꯡꯅ ꯀꯔꯤ ꯍꯥꯏꯔꯛꯄ? ꯕꯕꯥ, ꯅꯨꯄꯥꯗꯣ ꯌꯥꯝꯅ ꯁꯥꯊꯤ ꯍꯥꯏꯕꯅꯤ, ꯑꯩ ꯀꯤꯌꯦ ꯕꯕꯥ꯫ ꯖꯤꯇꯦꯟꯅ ꯑꯃꯨꯛ: ꯑꯇꯣꯟ, ꯇꯨꯝꯂꯨꯔꯣ, ꯏꯆꯥ ꯑꯉꯥꯡ ꯑꯣꯏꯔꯤ, ꯃꯊꯥ ꯁꯥꯒꯅꯨꯀꯣ, ꯆꯣ꯫ ꯑꯇꯣꯟ ꯆꯪꯗꯤ ꯆꯪꯅꯤꯡꯗ ꯃꯄꯥꯗ ꯇꯨꯡ ꯍꯟꯅ ꯌꯦꯡꯗꯨꯅ ꯃꯤꯄꯥꯏꯕ ꯃꯥꯏꯊꯣꯡꯒ ꯂꯣꯏꯅꯅ ꯆꯪꯈꯤ꯫ ꯖꯤꯇꯦꯟ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯃꯊꯟꯇ ꯐꯝꯍꯧꯏ꯫ ꯏꯄꯥꯒꯤ ꯆꯥꯡꯌꯦꯡ ꯑꯁꯦ ꯃꯥꯏ ꯄꯥꯛꯂꯁꯅꯨ꯫ ꯏꯄꯥꯒꯤ ꯊꯣꯏꯕꯤ, ꯅꯔꯥꯏꯕꯛ ꯐꯕꯤꯂꯛꯇ ꯆꯜꯂꯨꯀꯣ꯫ ꯅꯨꯄꯥ ꯑꯅꯤꯗꯨꯗꯤ ꯑꯃꯅ ꯃꯈꯥꯗ ꯇꯨꯝꯊꯈ꯭ꯔꯦ, ꯑꯃꯅ ꯁꯣꯐꯥ ꯑꯗꯨꯗ ꯁꯜꯂꯒ ꯇꯥꯈ꯭ꯔꯦ꯫ ꯇꯨꯝꯕ ꯅꯥꯏꯗꯕ, ꯄꯣꯊꯥꯕ ꯍꯩꯇꯕ ꯃꯍꯥꯛꯇꯤ ꯊꯦꯡꯂꯛꯂꯕ ꯃꯇꯝ ꯑꯗꯨꯗꯅ ꯑꯣꯝꯁꯤꯟꯗꯨꯅ ꯊꯝꯂꯤꯕ ꯑꯋꯥꯕ ꯑꯗꯨ ꯐꯨꯗꯣꯛꯂꯛꯏ꯫ ꯑꯁꯤꯕ ꯅꯪꯅ ꯑꯁꯨꯛ ꯃꯤꯄꯥꯏꯕ ꯐꯥꯎꯍꯜꯂꯤꯕ ꯀꯔꯤꯒꯤꯅꯣ? ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯁꯤꯔꯅꯤ ꯈꯪꯂꯕꯁꯨ ꯑꯁꯤꯕꯕꯨ ꯑꯁꯨꯛ ꯀꯤꯍꯜꯂꯤꯕ ꯀꯔꯤꯒꯤꯅꯣ? ꯀꯤꯕ ꯌꯥꯗꯦ, ꯊꯦꯡꯅꯅꯤ ꯈꯟꯅ ꯂꯥꯛꯈ꯭ꯔꯕꯅꯤ, ꯊꯦꯡꯅꯕ ꯇꯥꯕꯅꯤ꯫ ꯅꯨꯄꯥ ꯃꯆꯥꯅꯤ, ꯑꯀꯤꯕ ꯏꯁꯥꯗ ꯂꯩꯍꯟꯕ ꯌꯥꯗꯦ꯫ ꯌꯥꯔꯣꯏ, ꯂꯩꯍꯜꯂꯣꯏ, ꯑꯩꯅ ꯂꯩꯍꯜꯂꯣꯏꯌꯦ꯫ ꯀꯥꯏꯅꯅꯤ ꯍꯥꯏꯕꯒꯤ ꯑꯋꯥꯕꯁꯨ ꯃꯥꯡꯍꯟꯕ ꯇꯥꯕꯅꯤ ꯏꯁꯥꯅ꯫ ꯄꯨꯃꯤꯟꯅꯕ ꯌꯥꯔꯣꯏꯗꯕ ꯄꯣꯠꯂꯨꯝꯅꯤ꯫ ꯇꯞꯅ ꯍꯧꯒꯠꯇꯨꯅ ꯆꯦꯛꯁꯤꯟꯅ ꯊꯝꯂꯤꯕ ꯄꯣꯠꯁꯛ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯌꯦꯡꯖꯩ꯫ ꯃꯄꯤꯁꯨ ꯈꯖꯤꯛ ꯁꯤꯟꯊꯔꯛꯏ꯫ ꯑꯩꯕꯨ ꯑꯀꯤꯕ ꯐꯥꯎꯍꯟꯕꯁꯨ ꯅꯪꯅꯅꯤ, ꯅꯪꯒꯤ ꯃꯔꯝꯒꯤ꯫
ꯀꯔꯝꯕ ꯃꯤꯀꯨꯞꯇ ꯊꯥꯗꯣꯛꯈꯤꯅꯤ ꯈꯪꯖꯕ ꯌꯥꯔꯝꯂꯕ ꯄꯦꯜꯂꯝꯒꯅꯤꯀꯣ ꯑꯩ ꯄꯥꯝꯃꯨꯅ ꯊꯝꯖꯔꯤꯕꯅꯤ ꯆꯦꯛꯁꯤꯟꯅ ꯊꯝꯈꯤꯅꯤ ꯑꯩꯒꯤ ꯍꯛꯆꯥꯡꯁꯤꯅ ꯃꯥꯂꯦꯝ ꯏꯃꯥꯗ ꯈꯣꯡꯅꯦꯠꯅꯔꯤꯕ ꯃꯈꯩ ꯏꯔꯨ ꯂꯨꯅ ꯐ꯭ꯔꯦꯝ ꯆꯟꯗꯨꯅ ꯂꯥꯠꯂꯤꯕ ꯐꯣꯇꯣ ꯑꯅꯤꯗꯨꯗ ꯃꯤꯠꯌꯦꯡ ꯊꯝꯂꯛꯏ꯫ ꯏꯆꯥ ꯁꯅꯥ ꯌꯥꯝꯅ ꯆꯥꯎꯔꯦ, ꯋꯥ ꯉꯥꯡꯕꯁꯨ ꯌꯥꯝꯅ ꯍꯩꯔꯦ, ꯈꯨꯅꯨꯡꯁꯤ ꯑꯃ ꯃꯥꯒꯤ ꯃꯇꯧꯅ ꯑꯩꯒꯤ ꯄꯣꯊꯥꯐꯝ ꯄꯤꯕꯤꯔꯔꯦ ꯉꯁꯤꯗꯤ꯫ ꯀꯔꯤꯒꯨꯝꯕ ꯑꯩꯒꯤ ꯋꯥꯁꯛꯅ ꯃꯄꯨꯡ ꯐꯥꯗ꯭ꯔꯤꯉꯩꯗ ꯑꯇꯦꯟꯕ ꯃꯇꯝꯁꯤꯅ ꯄꯨꯗꯨꯅ ꯆꯠꯈꯤꯒꯗ꯭ꯔꯥ ꯍꯥꯏꯅ ꯃꯤꯄꯥꯏꯕ ꯐꯥꯎꯔꯛꯏ꯫ ꯏꯆꯥ ꯁꯅꯥꯗꯣ ꯃꯁꯛꯁꯨ ꯌꯥꯝꯅ ꯐꯖꯩ, ꯃꯁꯛ ꯐꯖꯕꯅ ꯃꯃꯥ ꯂꯧꯔꯦ, ꯃꯁꯛ ꯔꯥꯁꯤ ꯂꯩꯕꯅ ꯃꯄꯥ ꯂꯧꯔꯦ꯫ ꯀꯌꯥꯝꯅ ꯐꯖꯔꯝꯒꯅꯤ ꯈꯪꯕ꯭ꯔꯥ? ꯄꯣꯀꯦꯠꯇꯒꯤ ꯐꯣꯟꯗꯨ ꯂꯧꯊꯣꯛꯇꯨꯅ ꯀꯣꯜ ꯇꯧꯏ꯫ ꯃꯥꯂꯦꯝꯅ ꯚꯥꯏ, ꯑꯔꯅꯕ ꯇꯨꯝꯂꯕꯣ? ꯇꯨꯝꯗ꯭ꯔꯤꯗ, ꯀꯩ ꯂꯩꯔꯒꯦ? ꯅꯁꯥ ꯅꯨꯡꯉꯥꯏꯇꯕ꯭ꯔꯣ? ꯀꯩꯝꯇ ꯇꯧꯗꯦ ꯚꯥꯏ, ꯇꯥꯏꯌꯦ꯫ ꯑꯔꯅꯕꯅ ꯃꯇꯝꯕꯨ ꯀꯌꯥꯝ ꯂꯩꯔꯤꯒꯦ? ꯚꯥꯏ, ꯑꯩꯅ ꯍꯪꯂꯛꯀꯅꯨ ꯍꯥꯏꯕ ꯋꯥꯁꯦ ꯅꯪꯅ ꯍꯦꯛꯇ ꯍꯪꯉꯤꯁꯦ ꯀꯔꯤꯒꯤꯅꯣ? ꯑꯩꯅꯤ꯫ ꯃꯇꯝꯒꯤ ꯃꯃꯜꯁꯦ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯌꯥꯝꯅ ꯇꯥꯡꯏ꯫ ꯑꯩꯒꯤ ꯄꯥꯡꯊꯣꯛꯀꯗꯕ ꯊꯧꯗꯥꯡ ꯌꯥꯝꯅ ꯋꯥꯠꯂꯤ꯫ ꯅꯪꯍꯧꯔꯔꯣꯏꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯑꯋꯥꯕꯅꯤ ꯑꯩꯅ ꯂꯩꯔꯤꯕ꯫ ꯚꯥꯏ, ꯑꯩꯅꯁꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯔꯕ ꯅꯠꯇ꯭ꯔꯣ? ꯋꯥꯈꯜ ꯈꯟꯖꯤꯟꯒꯅꯨ, ꯋꯥꯈꯜꯅ ꯃꯤꯑꯣꯏꯕꯒꯤ ꯍꯤꯗꯥꯛ ꯑꯣꯏꯕꯅꯤ꯫ ꯑꯇꯣꯞꯄ ꯋꯥꯈꯜꯅ ꯁꯤꯕꯅ ꯅꯠꯇ꯭ꯔꯒ ꯍꯤꯡꯕꯅ ꯑꯩꯒꯤ ꯍꯛꯆꯥꯡꯅ ꯑꯩꯒꯤ ꯋꯥꯈꯜꯕꯨ ꯋꯥꯍꯟꯕꯗꯤ ꯉꯝꯂꯣꯏ꯫ ꯑꯩꯒꯤ ꯏꯊꯧꯁꯤꯒꯤꯗꯃꯛꯇ ꯑꯩꯅ ꯋꯥꯕꯅꯤ꯫ ꯅꯪꯕꯨ ꯅꯁꯥ ꯅꯨꯡꯉꯥꯏꯇꯕ꯭ꯔꯣ? ꯄꯥꯎꯈꯨꯝ ꯊꯩꯗꯣꯛꯀꯅꯨ, ꯅꯪ ꯑꯩꯒꯤ ꯊꯥꯖꯕ ꯃꯔꯨꯞꯅꯤ꯫ ꯑꯩ ꯍꯌꯦꯡ ꯑꯣꯐꯤꯁꯇ ꯑꯣꯏꯅ ꯂꯥꯛꯂꯒꯦ꯫ ꯑꯣꯀꯦ, ꯕꯥꯏ꯫ ꯐꯣꯟ ꯑꯗꯨ ꯀꯛꯊꯠꯂꯒ ꯐꯣꯇꯣ ꯑꯅꯤꯗꯨꯗ ꯅꯣꯛꯐꯦꯠ ꯌꯦꯡꯂꯝꯂꯒ ꯇꯨꯃꯤꯟꯅ ꯊꯣꯛꯂꯛꯏ꯫ ꯐꯅ ꯁꯥꯡꯅ ꯊꯧꯔꯛꯂꯤ꯫ ꯊꯣꯏꯕꯤ ꯒ꯭ꯌꯥꯟ ꯈꯖꯤꯛ ꯂꯥꯛꯂꯤ꯫ ꯃꯃꯤꯠ ꯇꯞꯅ ꯄꯥꯡꯂꯛꯄꯗ ꯂꯟꯆꯦꯟꯕꯅ ꯀꯣꯟꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯏꯈꯪ ꯈꯪꯅ ꯍꯧꯒꯠꯂꯤ꯫ ꯂꯟꯆꯦꯟꯕꯅ ꯅꯀꯣꯛ ꯉꯥꯎꯅꯤꯌꯦ, ꯇꯞꯅ ꯍꯧꯒꯠꯂꯨ꯫ ꯊꯣꯏꯕꯤ ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯁꯦ? ꯒꯥꯔꯤꯁꯦ ꯌꯥꯝ ꯊꯨꯅ ꯈꯥꯝꯃꯣ꯫ ꯊꯣꯏꯕꯤ, ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯒ ꯇꯦꯟꯁꯟ ꯂꯩꯔꯕꯗꯤ ꯅꯀꯣꯛ ꯉꯥꯎꯅꯤꯕ꯫ ꯒ꯭ꯌꯥꯟ ꯇꯥꯅ ꯇꯨꯃꯤꯟꯅ ꯂꯩꯈꯣꯁꯦ꯫ ꯇꯥꯅꯤꯡꯗꯦ ꯂꯟꯆꯦꯟꯕ, ꯑꯩ ꯌꯨꯝꯗ ꯊꯤꯜꯂꯣ꯫ ꯅꯪꯅ ꯇꯧꯔꯤꯁꯦ ꯀꯔꯤꯅꯣ ꯍꯥ? ꯊꯣꯏꯕꯤ, ꯅꯪꯒꯤ ꯑꯗꯨꯒꯨꯝꯕ ꯅꯇꯧꯗꯣ ꯀꯌꯥꯝ ꯀꯨꯏꯅ ꯎꯠꯈꯤꯅꯤ? ꯅꯪ ꯑꯩꯁꯦ ꯀꯅꯥꯅꯣ ꯃꯁꯛ ꯈꯪꯗ꯭ꯔꯕꯣ? ꯂꯨꯍꯣꯡꯕꯒꯤ ꯃꯇꯝ ꯉꯥꯏꯗꯨꯅ ꯂꯩꯔꯕꯤ ꯑꯃꯕꯨ ꯅꯪꯅ ꯑꯁꯨꯝꯅ ꯇꯧꯕ ꯍꯥꯏꯕꯁꯦ ꯋꯥꯈꯜ ꯃꯨꯟꯅ ꯈꯟꯊꯧ꯫ ꯆꯨꯝꯂꯤꯕ꯭ꯔꯥ ꯂꯥꯜꯂꯤꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯈꯟꯕ ꯌꯥꯕ ꯈꯜꯂꯤ꯫ ꯃꯁꯤꯅ ꯑꯩꯒꯤ ꯑꯔꯣꯏꯕ ꯐꯤꯔꯦꯞꯅꯤ꯫ ꯆꯠꯅꯕ ꯌꯥꯔꯣꯏꯗꯕ ꯋꯥꯗꯣ ꯉꯥꯡꯒꯅꯨ, ꯃꯇꯝ ꯃꯥꯡꯍꯟꯒꯅꯨ꯫ ꯅꯪꯅ ꯑꯩꯕꯨ ꯄꯨꯔꯤꯁꯦ ꯀꯗꯥꯏꯗꯅꯣ? ꯄꯨꯅꯤꯡꯕ ꯃꯐꯝꯗ꯫ ꯅꯪ ꯌꯦꯠꯀꯅꯨ ꯊꯣꯏꯕꯤ꯫ ꯅꯪ ꯑꯩꯅ ꯍꯥꯏꯕꯁꯤ ꯌꯥꯔꯔꯣꯏ꯫ ꯑꯩ ꯅꯪꯒ ꯀꯥꯏꯅꯕ ꯁꯨꯛꯉꯝ ꯉꯝꯃꯣꯏ꯫ ꯑꯗꯨꯛꯅ ꯊꯃꯣꯏ ꯄꯤꯛꯄ, ꯑꯣꯏꯖꯕ ꯊꯤꯕ, ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤꯔꯤꯁꯦ ꯑꯣꯏꯖꯕ ꯊꯤꯕ ꯈꯛꯀꯤꯔꯥ? ꯍꯥꯏꯅꯤꯡꯕ ꯍꯥꯏꯌꯣ ꯊꯣꯏꯕꯤ, ꯑꯗꯨꯕꯨ ꯑꯩꯒꯤ ꯐꯤꯔꯦꯞꯁꯤꯗꯤ ꯑꯍꯣꯡꯕ ナꯏꯔꯣꯏꯌꯦ꯫ ꯅꯪꯅ ꯑꯁꯨꯝꯅ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯗꯤ ꯑꯩꯅ ꯊꯥꯖꯕꯒꯤ ꯋꯥꯡꯃꯗꯅꯤ꯫ ꯂꯟꯆꯦꯟꯕ, ꯅꯪ ꯋꯥꯈꯜ ꯌꯥꯎꯗꯕ ꯅꯁꯥꯒꯤ ꯈꯛ ꯈꯟꯕ ꯃꯤꯅꯤ꯫ ꯑꯩꯒꯤꯗꯤ ꯀꯔꯤꯝꯇ ꯈꯟꯗꯦ, ꯅꯁꯥꯒꯤ ꯑꯅꯤꯡꯕ ꯈꯛ ꯈꯟꯕꯅꯤ ꯅꯪꯗꯤ꯫ ꯅꯪ ꯃꯗꯨꯗꯤ ꯍꯥꯏꯒꯅꯨ꯫ ꯏꯕꯥꯅꯤꯒꯤꯅꯤ ꯉꯁꯤ ꯑꯩꯒꯤ ꯐꯤꯔꯦꯞ ꯑꯁꯦ꯫ ꯅꯪ ꯑꯩꯕꯨ ꯅꯨꯡꯁꯤ ꯍꯥꯏꯕꯗꯥꯏꯅꯦ? ꯍꯥ, ꯅꯨꯡꯁꯤ ꯍꯥꯏꯗꯥꯏꯅꯦ? ꯅꯨꯡꯁꯤꯔꯝꯃꯤ ꯃꯇꯝ ꯑꯃꯗ, ꯑꯗꯨꯕꯨ ꯃꯇꯝꯒꯤ ꯈꯣꯡꯆꯠꯄꯨ ꯍꯪꯒꯠꯅ ꯆꯠꯄ ꯌꯥꯕ꯭ꯔꯣ? ꯃꯇꯝꯗꯨꯒꯤ ꯋꯥꯔꯤ ꯂꯣꯏꯈ꯭ꯔꯦ꯫ ꯍꯧꯈꯤꯕ ꯂꯩꯇꯅ ꯍꯧꯖꯤꯛ ꯑꯣꯏꯔꯛꯄ ꯌꯥꯕ꯭ꯔꯅꯦ? ꯅꯪꯅ ꯈꯥꯝꯂꯣꯏꯗꯕ ꯑꯣꯏꯔꯕꯗꯤ ꯑꯩ ꯏꯊꯟꯇ ꯁꯤꯈꯤꯅꯤ꯫ ꯑꯩ ꯑꯃꯒꯤꯗꯃꯛꯇ ꯕꯕꯥ ꯑꯃꯗꯤ ꯑꯩꯒꯤ ꯏꯅꯥꯎꯕꯨ ꯑꯋꯥꯐꯝꯗ ꯇꯥꯕ ꯌꯥꯔꯣꯏ꯫ ꯏꯄꯜꯅ ꯅꯪꯕꯨ ꯏꯐꯝꯗ ꯆꯦꯛꯁꯤꯟꯅ ꯁꯤꯟꯅꯔꯛꯂꯕꯅꯤ꯫ ꯊꯣꯏꯕꯤ ꯉꯛꯅ ꯌꯦꯡꯉꯤ꯫ ꯅꯪꯒꯤ ꯋꯥ ꯑꯩꯅ ꯊꯥꯖꯔꯨꯏꯌꯦ꯫ ꯒꯥꯔꯤꯁꯦ ꯈꯥꯝꯃꯣ꯫ ꯉꯁꯤ ꯐꯥꯎꯕꯗ ꯑꯩꯅ ꯑꯣꯏꯗꯕ ꯉꯥꯡꯕ ꯌꯥꯎꯈ꯭ꯔꯕꯅꯦ ꯊꯣꯏꯕꯤ? ꯊꯣꯏꯕꯤ ꯃꯁꯥꯗꯨ ꯍꯨꯃꯥꯡ ꯀꯥꯡꯂꯛꯂꯤ꯫
ꯅꯣꯡꯃꯈꯛ ꯊꯦꯡꯅꯕ ꯑꯣꯏꯔꯕꯁꯨ ꯑꯔꯅꯥꯕꯀꯤ ꯁꯥꯊꯤꯕ ꯇꯧꯒꯦ ꯉꯝꯕ ꯃꯒꯨꯟ ꯃꯥ ꯈꯪꯈꯤꯕꯅꯤ꯫ ꯃꯥꯒꯤꯗꯃꯛ ꯃꯄꯥ ꯑꯃꯗꯤ ꯃꯧꯄꯥꯕꯨ ꯑꯋꯥꯐꯝꯗ ꯇꯥꯔꯅꯤ ꯍꯥꯏꯕ ꯋꯥꯈꯜ ꯑꯁꯤꯅ ꯃꯥ ꯂꯩꯇꯥꯕ ꯉꯝꯗ꯭ꯔꯦ꯫ ꯊꯧꯔꯤꯕ ꯒꯥꯔꯤꯗꯨꯒꯤ ꯊꯣꯡ ꯑꯗꯨ ꯍꯥꯡꯅꯕ ꯍꯣꯠꯅꯔꯛꯏ꯫ ꯂꯟꯆꯦꯟꯕ ꯊꯣꯏꯕꯤꯕꯨ ꯁꯨꯛꯀꯣꯟ ꯀꯣꯟꯁꯤꯟꯗꯨꯅ ꯂꯦꯡꯕ ꯉꯝꯍꯟꯗꯅ ꯃꯐꯝ ꯑꯗꯨ ꯌꯧꯅꯕ ꯄꯨꯔꯛꯏ꯫ ꯃꯤ ꯈꯔ ꯂꯟꯇꯛ ꯇꯥꯔꯤꯕ ꯈꯨꯟ ꯑꯗꯨꯒꯤ ꯆꯤꯗꯥꯏ ꯊꯪꯕ ꯌꯨꯝ ꯑꯃꯗ ꯊꯣꯏꯕꯤꯕꯨ ꯄꯨꯁꯤꯜꯂꯛꯏ꯫ ꯊꯣꯏꯕꯤ ꯎꯄꯥꯏ ꯂꯩꯇꯦ꯫ ꯂꯟꯆꯦꯟꯕꯒꯤ ꯈꯣꯡꯊꯥꯡ ꯃꯇꯨꯡ ꯏꯟꯅꯕ ꯅꯠꯇꯅ ꯔꯨꯝ ꯃꯅꯨꯡꯗ ꯄꯨꯁꯤꯟꯗꯨꯅ ꯊꯣꯡ ꯂꯣꯟꯁꯤꯜꯂꯤ꯫ ꯃꯄꯥꯜꯗꯒꯤ ꯁꯥꯒꯔꯅ ꯑꯩ ꯑꯁꯣꯝꯗ ꯆꯠꯂꯨꯈꯤꯒꯦ, ꯏꯟꯗꯣꯝꯆꯥ ꯑꯃ ꯂꯩ, ꯆꯥꯅꯕꯁꯨ ꯈꯔ ꯁꯦꯝꯍꯜꯂꯛꯀꯦ꯫ ꯂꯟꯆꯦꯟꯕꯅ ꯍꯣꯏ ꯚꯥꯏ꯫ ꯊꯣꯏꯕꯤ ꯁꯥꯎꯅꯤꯡꯕ ꯈꯣꯟꯖꯦꯜꯅ ꯂꯟꯆꯦꯟꯕꯗ ꯄꯤ ꯏꯔꯥ ꯆꯦꯟꯅ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯩꯒꯤ ꯋꯥ ꯃꯆꯦꯠ ꯑꯃꯐꯥꯎ ꯇꯥꯕꯤꯗ ꯅꯪꯒꯤ ꯉꯁꯤꯒꯤ ꯃꯑꯣꯡ ꯑꯁꯦ ꯑꯩ ꯄꯦꯟꯗꯦ, ꯇꯁꯦꯡꯅ ꯄꯦꯟꯗꯦ ꯂꯟꯆꯦꯟꯕ꯫ ꯅꯪꯕꯨ ꯑꯁꯨꯛ ꯌꯥꯝꯅ ꯅꯨꯡꯁꯤꯖꯔꯤꯕ ꯑꯩꯉꯣꯟꯗ ꯀꯔꯝꯕ ꯆꯩꯅꯥꯅꯣ ꯅꯪꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯄꯤꯅꯤꯡꯂꯤꯕꯁꯤꯕꯣ? ꯂꯟꯆꯦꯟꯕ, ꯅꯪ ꯌꯥꯎꯗꯅ ꯑꯩ ꯍꯤꯡꯕ ꯉꯝꯅꯤ ꯈꯟꯕ꯭ꯔꯣ? ꯅꯪ ꯌꯥꯎꯗ ꯑꯩ ꯏꯗꯣꯝ ꯂꯩꯕ ꯉꯝꯅꯤ ꯈꯟꯕ꯭ꯔꯣ? ꯅꯪꯒ ꯀꯥꯏꯅꯒꯗꯕ ꯑꯣꯏꯔꯕꯗꯤ ꯑꯩꯁꯨ ꯁꯤꯈꯤꯅꯤ꯫ ꯑꯩꯕꯨ ꯍꯥꯠꯂꯝꯃꯣ, ꯑꯗꯨꯒ ꯅꯅꯤꯡ ꯇꯝꯈꯣ꯫ ꯂꯟꯆꯦꯟꯕ ꯔꯨꯝ ꯑꯗꯨ ꯀꯨꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯉꯤ꯫ ꯀꯥꯆꯤꯟꯗ ꯌꯣꯠꯆꯩ ꯄꯤꯛꯇꯛ ꯇꯧꯕ ꯑꯃ ꯊꯥꯔꯝꯕ ꯑꯗꯨ ꯆꯪꯁꯤꯟꯗꯨꯅ ꯈꯨꯟꯒꯠꯂꯤ꯫ ꯑꯗꯨꯒ ꯊꯣꯏꯕꯤꯒꯤ ꯃꯈꯨꯠꯇ ꯄꯤꯔꯛꯏ꯫ ꯍꯥꯠꯂꯣ, ꯑꯩꯕꯨ ꯍꯥꯠꯂꯝꯃꯣ꯫ ꯁꯦ, ꯊꯤꯜꯂꯛꯑꯣ꯫ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯑꯌꯦꯠꯄ ꯑꯣꯏꯔꯤꯕ ꯍꯥꯏꯁꯦ ꯅꯈꯨꯠꯃꯛꯅ ꯍꯥꯠꯂꯝꯃꯣ, ꯄꯨꯟꯁꯤꯒꯤ ꯑꯃꯨꯛ ꯍꯟꯅ ꯌꯦꯠꯇꯅꯕ꯫ ꯂꯟꯆꯦꯟꯕ, ꯅꯪ ꯉꯥꯎꯔꯕꯣ? ꯅꯪ ꯉꯥꯎꯔꯕꯣ? ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯁꯤꯕꯣ? ꯅꯪ ꯀꯩꯒꯤ ꯅꯝꯐꯨ ꯇꯧꯔꯤꯅꯣ? ꯑꯩꯉꯣꯟꯗ ꯅꯪ ꯑꯗꯨꯃꯥꯏꯅ ꯇꯧꯒꯅꯣ꯫ ꯑꯩ ꯌꯥꯝꯅ ꯋꯥꯏꯌꯦ, ꯑꯩꯒꯤ ꯈꯤꯇꯁꯨ ꯈꯟꯕꯤꯌꯨ꯫ ꯃꯤꯒꯤ ꯋꯥꯈꯜ ꯆꯦꯟꯗꯕ ꯑꯩꯕꯨ ꯍꯥꯠꯂꯝꯃꯣ ꯍꯥꯏꯕꯁꯦ ꯀꯔꯤ ꯀꯥꯏꯒꯦ? ꯊꯤꯜꯂꯛꯑꯣ, ꯊꯤꯜꯂꯛꯑꯣ ꯍꯥꯏꯕꯅꯦ꯫ ꯊꯣꯏꯕꯤ ꯃꯈꯨꯠꯇꯒꯤ ꯌꯣꯠꯆꯩ ꯑꯗꯨ ꯃꯈꯥꯗ ꯊꯥꯗꯈꯤ꯫ ꯃꯥꯁꯨ ꯈꯥꯡꯕ ꯉꯝꯗꯅ ꯃꯈꯥꯗ ꯀꯨꯟꯊꯗꯨꯅ ꯃꯃꯥꯏ ꯈꯨꯝꯗꯨꯅ ꯄꯦꯟꯅ ꯀꯞꯆꯩ꯫ ꯂꯟꯆꯦꯟꯕꯁꯨ ꯊꯣꯏꯕꯤꯒꯤ ꯅꯥꯀꯟꯗ ꯐꯝꯊꯗꯨꯅ ꯃꯄꯤ ꯇꯥꯅ ꯆꯥꯛꯅ ꯌꯦꯡꯖꯩ ꯊꯣꯏꯕꯤꯗ꯫ ꯅꯨꯄꯥ ꯑꯅꯤ ꯑꯗꯨ ꯅꯤꯁꯥ ꯈꯔ ꯍꯜꯂꯛꯄ ꯇꯟꯖꯥꯅꯤ꯫ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗ ꯑꯔꯅꯥꯕꯇꯤ ꯂꯩꯔꯝꯗ꯭ꯔꯦ꯫ ꯊꯧꯉꯝꯅ ꯍꯦ, ꯍꯦ, ꯇꯥꯕ꯭ꯔꯣ? ꯃꯣꯆꯥꯁꯨ ꯑꯃꯗꯣ ꯀꯥꯏ ꯆꯠꯈ꯭ꯔꯒꯦ? ꯂꯩꯔꯝꯗꯦꯅꯦ꯫ ꯇꯣꯏꯂꯦꯠꯇꯔ ꯀꯥꯏꯗꯅꯣ ꯈꯥꯏꯗꯣꯛꯄ ꯆꯠꯂꯝꯒꯅꯤ꯫ ꯊꯧꯉꯝ ꯍꯧꯒꯠꯇꯨꯅ ꯀꯣꯏꯊꯤ ꯊꯤ, ꯑꯗꯨꯕꯨ ꯂꯩꯇꯕ ꯑꯗꯨꯗ ꯃꯣꯆꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ꯫ ꯂꯩꯇꯦ ꯍꯥꯏꯕꯅꯤ, ꯆꯟꯗꯥꯟ ꯂꯥꯕ ꯅꯪꯕꯣ꯫ ꯑꯁ, ꯄꯦꯜꯂꯕꯅꯤꯍꯦ ꯂꯥꯏꯃ, ꯉꯥꯛꯇ ꯉꯥꯎꯖꯒꯦ ꯍꯥꯏꯕ ꯐꯥꯎ ꯍꯦꯛ ꯉꯝꯗꯦ꯫ ꯃꯍꯥꯛ ꯕꯦꯠ ꯃꯀꯣꯛ ꯑꯃꯒ ꯍꯦꯛ ꯂꯣꯏꯅꯔꯨꯗꯅ ꯃꯤꯍꯨꯟꯁꯤꯐꯥꯎꯅꯦ ꯃꯅꯤꯡ ꯇꯝꯅ ꯍꯦꯛ ꯆꯣꯡꯕ ꯉꯝꯖꯗ꯭ꯔꯕꯅꯤ꯫ ꯋꯥꯊꯤꯗꯣ ꯃꯇꯥꯡ ꯆꯥꯗꯤꯌꯦ, ꯆꯤꯟ ꯊꯤꯔꯛꯀꯅꯤ꯫ ꯀꯣꯜ ꯇꯧꯑꯣ ꯊꯨꯅ꯫ ꯃꯣꯆꯥ ꯏꯁꯧ ꯂꯥꯡꯅ ꯂꯥꯡꯅ ꯀꯣꯜ ꯇꯧꯏ, ꯑꯗꯨꯕꯨ ꯑꯣꯐ ꯍꯥꯏꯔꯛꯏ꯫ ꯑꯣꯐ ꯍꯥꯏꯔꯛꯏ? ꯊꯧꯉꯝ ꯀꯥꯏꯗꯅꯣ ꯃꯥꯕꯨ ꯑꯍꯤꯡꯁꯤꯗ? ꯃꯁꯤꯒꯤꯅꯦ ꯁꯣꯅꯣꯁꯤꯕꯨ ꯀꯔꯝ ꯇꯧꯗꯣꯏꯅꯣ ꯈꯪꯗ꯭ꯔꯤ꯫ ꯁꯣꯏꯗ꯭ꯔꯦ, ꯃꯥꯒꯤ ꯂꯩꯈꯠꯄꯤꯗꯣ ꯁꯣꯏ ꯍꯧꯔꯝꯂꯅꯤ, ꯑꯍꯤꯡ ꯑꯍꯤꯡ ꯃꯥꯡꯕꯤꯗꯣ꯫ ꯂꯥꯛꯑꯣ, ꯕꯖꯥꯔꯔꯣꯝꯗ ꯑꯝꯇ ꯍꯥꯏꯗꯣꯛꯂꯨꯁꯦ꯫ ꯃꯣꯆꯥꯅ ꯇꯜꯂꯤꯗ ꯑꯩꯗꯤ꯫ ꯂꯥꯛꯑꯣ ꯍꯥꯏꯕꯅꯤ꯫ ꯍꯣ, ꯂꯥꯛꯆꯔꯦ꯫ ꯃꯄꯥꯜꯗꯒꯤ ꯊꯣꯡ ꯑꯗꯨ ꯊꯤꯜꯂꯛꯏ꯫ ꯂꯟꯆꯦꯟꯕ ꯇꯞꯅ ꯍꯧꯒꯠꯇꯨꯅ ꯊꯣꯡ ꯑꯗꯨ ꯍꯥꯡꯂꯨꯕꯅꯤ, ꯑꯗꯨꯕꯨ ꯉꯛꯂꯞ ꯌꯦꯡꯉꯤ꯫ ꯀꯅꯥ? ꯃꯃꯥꯏ ꯃꯈꯥꯗ ꯅꯣꯟꯊꯔꯞ ꯇꯧꯅ ꯃꯣꯡ ꯍꯥꯗꯅ ꯂꯦꯞꯂꯝꯃꯤ ꯁꯥꯊꯤꯕ ꯅꯨꯄꯥ ꯑꯗꯨ꯫ ꯇꯞꯅ ꯃꯃꯥꯏ ꯅꯣꯟꯈꯠꯂꯛꯏ꯫ ꯁꯛꯐꯝ ꯍꯣꯡꯗ ꯃꯅꯨꯡꯂꯣꯝꯗ ꯈꯣꯡꯀꯥꯞ ꯑꯃ ꯊꯥꯡꯖꯤꯟꯕ ꯍꯧꯏ꯫ ꯂꯟꯆꯦꯟꯕ ꯆꯤꯡꯅꯕ ꯃꯤꯠꯌꯦꯡꯒ ꯂꯣꯏꯅꯅ ꯑꯔꯅ ꯄꯨꯊꯠꯂꯤ꯫ ꯉꯥꯏꯈꯣ, ꯁꯣꯝ ꯀꯅꯥ? ꯏꯔꯜ ꯃꯥꯡꯈꯤꯕ ꯑꯗ ꯊꯤꯕ ꯂꯥꯛꯆꯔꯤꯕ? ꯅꯪꯒꯤ ꯅꯔꯜꯕꯨ ꯃꯐꯝ ꯑꯁꯤꯗ ꯂꯩꯕ꯭ꯔꯣ? ꯒꯙꯥ, ꯑꯁꯤꯗ ꯑꯁꯨꯛ ꯅꯨꯡꯁꯤꯅ ꯀꯞꯂꯤ ꯀꯞꯂꯤ ꯂꯦꯞꯂꯤꯁꯦ ꯅꯪ ꯎꯗ꯭ꯔꯣ? ꯑꯣ, ꯑꯗꯨꯗꯤ ꯁꯣꯝꯁꯦ ꯑꯩꯁꯦ ꯊꯣꯏꯕꯤꯒꯤ ꯍꯁꯕꯦꯟ, ꯌꯥꯔꯦꯀꯣ? ꯑꯔꯅꯥꯕ ꯊꯣꯏꯕꯤ ꯇꯝꯅ ꯆꯪꯁꯤꯟꯗꯨꯅ ꯊꯣꯏꯕꯤꯒꯤ ꯈꯨꯗꯥꯡ ꯄꯥꯏꯒꯦ ꯇꯧꯏ꯫
ꯂꯦꯟꯆꯦꯟꯕꯅ ꯃꯥꯒꯤ ꯃꯁꯥ ꯁꯣꯛꯄ ꯌꯥꯔꯣꯏ ꯃꯐꯝꯁꯤꯗꯒꯤ ꯀꯅꯥꯝꯇꯅ ꯃꯥꯕꯨ ꯄꯨꯕ ꯃꯇꯤꯛ ꯅꯠꯇꯦ ꯑꯔꯅꯕꯁꯨ ꯑꯃꯨꯛ ꯅꯪ ꯑꯉꯥꯡ ꯌꯥꯝꯅ ꯑꯣꯏꯔꯤ ꯑꯩꯒ ꯂꯝꯕꯥ ꯅꯣꯞꯈꯤꯅꯤ ꯑꯗꯨꯅ ꯒ꯭ꯌꯥꯟ ꯇꯥꯎ ꯈꯨꯠ ꯊꯥꯐꯝ ꯌꯥꯎꯗꯦ ꯈꯟꯕꯒꯤ ꯅꯪꯕꯨ ꯈꯨꯠ ꯊꯥꯕꯤꯗꯕꯅꯤ ꯃꯁꯦ ꯅꯪꯒꯤ ꯂꯥꯏꯕꯛ ꯐꯕꯅꯤ ꯊꯧꯗꯣꯛꯁꯤꯒꯤ ꯍꯥꯏꯔꯨꯔꯕꯗꯤ ꯅꯪꯕꯨ ꯍꯤꯡꯅ ꯐꯨꯝꯂꯕꯁꯨ ꯌꯥꯔꯕꯅꯤ ꯑꯗꯨꯕꯨ ꯇꯨꯡꯒꯤ ꯌꯨꯝꯕꯤꯅꯤ ꯃꯥꯡꯍꯟꯕ ꯄꯥꯝꯃꯨꯏ ꯀꯣꯅꯦ ꯊꯣꯏꯕꯤꯕꯨ ꯃꯈꯨꯠ ꯆꯤꯡꯗꯨꯅ ꯄꯨꯊꯣꯛꯀꯦ ꯇꯧꯕꯒ ꯂꯟꯆꯦꯟꯕ ꯁꯥꯎꯅ ꯑꯔꯅꯥꯞꯇ ꯀꯤꯟꯅ ꯊꯤꯜꯂꯛꯏ ꯑꯔꯅꯥꯞ ꯆꯤꯟꯕꯥꯜ ꯈꯖꯤꯛ ꯇꯠꯂꯦ ꯑꯗꯨꯕꯨ ꯃꯥ ꯃꯈꯨꯠ ꯊꯥꯗꯅ ꯆꯠꯅꯕ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯂꯟꯆꯦꯟꯕꯁꯨ ꯍꯟꯗꯦ ꯑꯃꯨꯛꯀꯁꯨ ꯈꯨꯠ ꯊꯥꯒꯦ ꯇꯧꯔꯛꯄꯒ ꯑꯔꯅꯥꯞ ꯌꯥꯝꯅ ꯁꯥꯎꯅ ꯂꯟꯆꯦꯟꯕꯕꯨ ꯐꯛꯂꯥꯡꯗ ꯃꯈꯧꯔꯤ ꯃꯦꯠꯇꯨꯅ ꯅꯝꯁꯤꯜꯂꯤ ꯁꯥꯐꯨ ꯀꯟꯃꯟꯈꯤꯕꯅ ꯂꯟꯆꯦꯟꯕ ꯃꯈꯨꯠ ꯍꯟꯕ ꯉꯝꯗ꯭ꯔꯦ ꯌꯥꯄꯪ ꯆꯤꯛꯇꯨꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯁꯤꯡꯅꯔꯛꯀꯅꯨ ꯑꯩ ꯅꯪꯕꯨ ꯈꯨꯠ ꯊꯥꯅꯤꯡꯗꯦ ꯃꯁꯤꯁꯨ ꯅꯁꯥꯅ ꯈꯪꯉꯨ ꯑꯩꯅ ꯂꯦꯝꯅ ꯂꯩꯊꯣꯛꯂꯤꯕꯁꯤꯗ ꯅꯪ ꯇꯨꯃꯤꯟꯅ ꯂꯩꯖꯍꯧꯕꯅ ꯅꯪꯒꯤ ꯄꯨꯟꯁꯤ ꯃꯥꯡꯂꯣꯏ ꯀꯌꯥꯃꯨꯛ ꯁꯥꯊꯤ ꯈꯪꯅꯤꯡꯕ ꯄꯣꯛꯂꯛꯀꯅꯨ ꯌꯥꯝ ꯊꯤꯅ ꯂꯥꯟꯕ ꯊꯕꯛ ꯑꯃ ꯅꯪꯅ ꯉꯁꯤ ꯇꯧꯔꯕꯅꯤ ꯑꯩꯕꯨ ꯁꯥꯊꯤꯅ ꯁꯥꯎꯍꯟꯕꯅꯤ ꯑꯗꯨꯕꯨ ꯑꯩ ꯈꯨꯠ ꯊꯥꯔꯣꯏ ꯉꯛꯊꯤ ꯄꯥꯏꯗꯨꯅ ꯏꯟꯁꯤꯟꯈꯤ ꯂꯟꯆꯦꯟꯕ ꯎꯞꯄꯒ ꯇꯥꯏ ꯑꯔꯅꯥꯞ ꯊꯣꯏꯕꯤꯕꯨ ꯈꯣꯡꯂꯩ ꯊꯨꯅ ꯃꯄꯥꯜꯗ ꯄꯨꯊꯣꯔꯛꯏ ꯔꯨꯝꯒꯤ ꯊꯣꯡ ꯑꯗꯨ ꯃꯄꯥꯜꯗꯒꯤ ꯂꯣꯛ ꯇꯧꯁꯤꯜꯂꯝꯃꯤ ꯊꯣꯏꯕꯤ ꯇꯔꯪ ꯑꯃꯗꯅꯤ ꯃꯥꯅ ꯂꯩꯔꯨꯔꯤꯕ ꯊꯥꯖꯗꯦ ꯑꯁꯨꯝꯅ ꯂꯥꯛꯀꯅꯤ ꯍꯥꯏꯕ ꯀꯔꯝꯅ ꯃꯐꯝ ꯑꯁꯤ ꯌꯧꯔꯛꯄꯅꯣ ꯃꯥꯒꯤ ꯋꯥꯈꯜꯅ ꯂꯥꯝꯁꯤꯟꯕ ꯉꯝꯗꯦ ꯋꯥꯍꯩ ꯑꯃ ꯐꯥꯎ ꯍꯥꯏꯗꯅ ꯒꯥꯔꯤ ꯇꯝꯅ ꯄꯨꯔꯛꯏ ꯒꯥꯔꯤ ꯃꯅꯥꯛ ꯌꯧꯕꯒ ꯊꯣꯏꯕꯤꯕꯨ ꯒꯥꯔꯤ ꯑꯗꯨꯗ ꯉꯥꯁꯤꯟꯗꯨꯅ ꯀꯟꯅ ꯅꯝꯁꯤꯜꯂꯤ ꯃꯃꯥꯏ ꯅꯛꯅ ꯆꯪꯁꯤꯜꯂꯛꯏ ꯑꯔꯅꯥꯞ ꯊꯣꯏꯕꯤ ꯃꯄꯤ ꯏꯔꯥ ꯆꯦꯅ ꯀꯤꯅ ꯌꯦꯡꯂꯤ ꯑꯔꯅꯥꯞ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯛꯏ ꯇꯞꯅ ꯇꯥꯔꯛꯏ ꯈꯖꯥꯏꯗ ꯃꯇꯧ ꯑꯗꯨꯗ ꯊꯣꯏꯕꯤꯗꯤ ꯑꯉꯛꯄꯅ ꯊꯟꯈ꯭ꯔꯦ ꯑꯩꯒꯤ ꯑꯁꯥ ꯊꯨꯒꯥꯏꯒꯦ ꯈꯛ ꯈꯟꯒꯅꯨ ꯑꯩꯕꯨ ꯁꯥꯎꯍꯟꯒꯅꯨ ꯌꯥꯝꯅ ꯐꯠꯇꯕꯅꯦ ꯑꯩꯁꯦ ꯐꯠꯇꯕꯅꯦ ꯑꯩꯅ ꯄꯨꯕ ꯃꯐꯝꯗ ꯋꯥꯍꯩ ꯑꯃ ꯐꯥꯎꯕ ꯍꯥꯏꯔꯛꯄ ꯌꯥꯔꯣꯏ ꯍꯦꯛ ꯍꯥꯏꯔꯛꯂꯕ ꯅꯪ ꯁꯤꯔꯦ ꯈꯪꯉꯨ ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯍꯔꯥꯎ ꯍꯔꯥꯎ ꯌꯥꯎ ꯍꯥꯏꯅ ꯅꯪ ꯍꯥꯏꯕ ꯏꯟꯗꯦ ꯅꯠꯇ꯭ꯔꯥ ꯂꯝꯍꯦꯟꯕꯤ ꯑꯣꯏ ꯅꯠꯇ꯭ꯔꯥ ꯃꯇꯝ ꯂꯩꯇ꯭ꯔꯦ ꯑꯩꯒꯤ ꯂꯝꯕꯤꯗ ꯌꯦꯠꯀꯦ ꯈꯟꯒꯅꯨ ꯑꯃꯨꯛ ꯍꯟꯅ